Hello, I giving baboyna may rakpam. Nahanam pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Mahakna tagli ba wapau and sigi Mapalna, Esorbu hina nungsiba, amasung Mahakki mi aduga Mahakki singlupu hina nungsiba sini. The Mahakna Nahaki from the nolukchoning badudi, Nahana tagli ba wapau asina. Nahaki singlupta pipam tokpanaki commitment, amasung Nahaki singluki luching missing in makapon pam tokpa adugi mahutisilandigan. Adu wapau sigi Mapalna. Nahaki singlupu hina nungsiba, Nahaki singlupu luching missing hina nungsiba, adu quite maruina, Esorgi matik mangalik the mag hingba punsi the chakot badu, Eki prathanani. Ibung Mahakki wapau, taminas. Ayaglunan Ephesians pandub ani pada mari dagina taret pa hangdokpi Ephesians pandub ani pada mari dagina taret adu koi pa basidi hena nuana bui damakta pada amadagi pasar okay Ephesians chapter 2 verse 4 through 7 Aduga ayol arana masung papta na khoi sirami masida matamamada na khoi na taibang pan asigi machat matungina atiyagi pangalgi mapu adugi matung induna chalami hai bathawai asi hai binda macha mi singi mathakta thabak tawdun leiri makhoi gi marakta eikhoi pumna maksu matam amada eikhoi gi hakchangi apamba singda chalami Hakchang amasung pukning yapamba adu thunghalami. Adu atopa mi singumna eikhoi mahausana asawbagi machasing oirami. Pada mari dagi ipazarap matamda mayam Bible khara khetna bi ai. Pada mari dagi Adubu Esordi. Mahakking sor hondok yasi matang sina. Adubu Esordi. Minungsida enak yamna khunba oibana Mahakna eikhoi nungsibiba yamna chaoraba nungsiba adugi maramna eikhoina eikhoigi ayol aransingda siringai matam aduda eikhoibu Khristaga loinana hinggathanbire thoujal gi Mapalna eikhoibu kanbire Verse 6 aduga eikhoibu Mahakka loinana hinggathanbire amasung Khrista Jisuda sargagi matamsingda eikhoibu Mahakka loinana phaminahale Masi Mahakna Khrista Jisuda eikhhoibu chanbibada Mahakki hainingai leitana marang kairaba thoujal adu lakkadaba matamsingda utpinabani prarthana taus Prabhu sanga signumita nahaki wapau asi nahaki wahai impana sanukjabagi Mapalna ipa Esorna nahaki matik mangal eikhoida utpiyu Khrista wangna thangatpiyu thawai sing managi akanba thabak subiba adugi Mapalna eikhoibu hena nolukhanbiyu eikhoi mating pangbiyo Yesu Kristo gi mliniziribani Amen Amen Eikhoi Ephesians pandub ani mamang ginawaising dagi nainamina bodo eikhoi makha samtharakli pandub ani gi pada amadagi na tara phauba asida pol na tongan ba maongda eikhoi gi aran khubam gi apabu wapau adugi matang na tapna aduga kakhan naina adum hangdore he is unfolding eikhoi gi aran khubam gi apabu wapau gi ningthizaba aruba aduga adugi mamal yam khudimosung the beauties and the weight of the gospel of our salvation Mamangi pandub anigi pada amma dagina ahum phawa khon yengmina khiba matamda polna tobudu korin eikhoi mioi bagi condition Khrista yaudaba punsi Khrista yaudringi mamang le hinglamba punsi khudingmak sing adu da oiram eikhoi asengba saktam asengba mapham adu polna eikhoi da utle adu eikhoi su mamang no majing yeng mina khiba dum haina pol mafam asda Ephesians pandub ani gi pad amadagin ahum phawa utliba mahusagi oiba mi natural the condition of natural man mahusagi oiba mi gi
maong matau asi taibang pan mana eikhoi romda aduga taibang pan mana khannariba taibang pan mana tambiba aduga manade kare taibang pabugi mi singadi nangon afaba khara lei nangon da afaba lei nang afaba mine nang na khangjada bagi wan adu bible ndi kare hai Khrista yaudaba khuding pap amasing ayol arana siraba mi ngakte eikhoi da lakhot pa yaba kare mat leite eikhoi na khwaidagi nungsiba mi ama siba oiba taragadi kayam kuina aina yamna nungsiba do ai tampaka kyam kuina thambang ngam patharakani pumtharakani yaro adu Khrista yaudaba mi pap chenba singi punsi adu mafam asda polna yamna mayek singna haikre adu ayang mamangi da suhaja kraba mamangi numajing da suhaja kraba gumna pandup ani gi pada amadagina taret phawba asi wahai pareng amani aduga pandup ani pada ahum asi phawba parakpa matamda pol kana amata main verb amata pusla haibadi isor pusla trima mafam sida eikhoi miye bese kanano haina tang lekan aduga karigumba wakal khanbaga lonana aduga kari haigani pandup ani pada amadagin ahum phawba si thawayam yauna pabu oiba taragadi tharak phunba jaga ni si jaga maramdi eikhoi taibang pamna kari tambi eikhoi aphabadu ngakten adu mafam sid ulliba sid eikhoi asonba eikhoi gi matik chadaba eikhoi gi amotba eikhoi gi tauba ngamdaba eikhoi gi mamal adu aikhoina kainoma oina khanjaraga lakpa khudingmak sing adu makhongda loinamak yanthatpa ngaktani polna mahum masida tawribase maroin isorgi wahana tawribase aduna pandu bani gi pada amma dagina ahum phawbajna aikoi mioi ba asi hingna siraba asa leitraba aduga akibana thallaba aduga nungnanglingai oiraba aduga isani sabu kanjaba ngamdraba adubu isorgi asaudu phangbada matik charaba aduga ngairaga leiraba amo en mafamsda ponon adu ngasi numi asidi hai ba tharak phunba aduda sor hondongna ba jaga isorna pipigi marne ekhone yengli base aphaba wa pau gi phattaba pau dene ekhone mamangi sandadi yengkhiba du aduga mi kaya marumana afaba wapau da asigi phattaba jaga se khadona bagi damakte yamna kan hone takdana bagi damakte or hai boy bata ga mi puno pap chele sorry mati malagi sothai Jesus Christ lakre aduna adom adu bijila inausing aina mamangi no majing da haji khiba dugumna karigumba afaba wapau dagi phattaba pau asi hantha hanbo oiba taragadi afaba pau aduna purakaduba nungaiba adugi chang adu yamna hantha hangani aduga amarona de adu minungsida mi amagi thabakni maramdi asomda di cancer naraga leireba mi adu da nang cancer nare habde sukhang khanghan dabida adum thamba adum cancer gi poti adum pijaba adu kari gino ngo tawdabi adabi tawni han haib oiba taragadi doctor gi field medical gi line oiba taragasu adu da khwaidagi minungsida daba adu mathau masa khangdaba responsibility ba doctor amga chamane adu kuma doctor now aduga chap manai karigumba afaba wapa odi sandokpa matamda phattaba paw asibu na thairaga asi ising khara chaisallaga yamna hanthanbagi phibna tawba oiba taragadi adugi thabak adu maru oina mi sing pennaba hotnaba matamda asibu iriba asi waisibu pina biriba isor magi mayok thabak taw mi oibana pandup anigi efisa pandup anigi pada amadagin ahum phawba asidagi sondrakpa wapau taba matamda tharak phunpham thoe aduga uncomfortable phawpham thoe maram de ekhoi mioi ba si hek pok podagina siba phawba isorgi mayok ta adum leirak laga magi yathang loinamak thugaraka nungti numit khuding maki isorgi mayok ta leireba mine isorgi mayok ta thabak tarba mi ngaktene isor pelhanraba mi ngakne isor sawhaliba mi ngaktene aduga nong padok suma khoi asig ma chum basina sahon darkar leina if we care about people's uncomfortable we better look the rebellion we have done to God karigumba asigma asumana wapau sandok po oiba taragdi mi amagi matangda
asumana apawa pa samdokpa hauba oiba taragadi mi do saugini mi do mamai leithokini mi do amuhana law adugum wakal akhona khanba oiba taragadi papna maram oraga akhona asengba dharma chanba achumba isorgi mayokta nungti nimit khuding maki mahakpu sauhalliba mahaki mayok toriba thabak akhoi gi wakal da leiba darkar le ihan han compromise masem da tawjing mang adun hai badu pon hai matung da he starts verse 4 Adubu Esordi aduna if it's happened ani pada mari degina taret phauba se dekone khamina be yaba acho warol adudi main idea one big thing Esorna eikhoi Khristaga loinana hinggathanbire lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba amukana Esorna eikhoi Khristaga loinana hinggathanbire lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba. To show God made us alive together with Christ to show the immeasurable riches of His grace in the ages to come. God made us alive together with Christ to show the immeasurable riches of His grace in the ages to come. Pada mari dagina pada taret phauba sida khoi acho mafam ani yengminagani pada mari dingna pada taruk phauba sida akhoi gi main idea dugi tangkhai du dine khoi yengminak du se han dadi pada mari dagina pada taruk phauba du da Esorna eikhoibu Khristaga loinana hinggathanbire aduga pada taret adu da karigidamaktuno eikhoibu Khristaga loinana hinggathanbire da lakkadaba matamsingda Mahakki hainingai leitana marang kairaba thoujal adu utthoknaba padamari Adubu Esordi sila na eikhoi na Ephesians pandu ani se parakpa matamda eikhoi ayambana pada ama pada ani pada ahum paraga pada mari se yam lai lai na dum paki ayam Adubu Esordi minungsida enak yamna khunba oibana Mahakna eikhoibu nungsiba da yamna chaoraba nungsiba adugi maram adubu thangai sengna maki haibu oiba taragadi panduk ani pada amalagin ahum phauba se para kanda pada mari gi ahauba wahai ani Adubu Esorna asida eikhoi ngahaktang sor khonda kon thoi asigi jaga asida aduna adu ngasigi mida hang adong loinana tawmina pa me ngahaktang wakal khaimine se wahai ani asida wahai atei amada nataba wahai ani asida Adubu Esorna Esordi ayana su mamang da haijakraba dugumna panduk anigi pada ani da kari hai khra eikhoi kanano Khrist yaudringai mamangda aduga Khrist da thajadriba sing mangliba thawa sing adu kanano haiba indabagi macha sing ne taibang panbagi apamba adu da chatle kanagi minai orame taibang panbagi saitan yemasing hakchang gi minai ningkha tama kanama ta leite pap chinba khuinga pap ki minai ne aduga hairiba aduda siduna ayol aramsing papta siduna leiramba eikhoi gi punsi ne eikhoi na Esorgi mayok ta leiba thabak mayok ta leiba pot khudingmak sing tawe yathang khudingmak sing thugairame Mahakki aning badu karino haiba phauba khandaba makai eikhoi kanana simibuno haiba kauthokpa makai aigi aningba aigi apamba aigi yathang aigi ningba thungnaba khudingmak sing kalakpagi mihaubagi karambagi adugum wakal khudingmak sing aduna mangoina re harga thabak khudingmak torambani kanagi mayokta Esorgi mayokta karam bagi mahing khuingda haiba indaba macha sing oina aduga haiba indriba aduga Mahakki tauriba pap sing tauriba yathang indaba sing khudingmak sing adu kanagi mayokta asengba dharma chenba achumba lesemba Esordugi mayokta karamba Esor panganba Esor karamba Esor Mahakki pangalgi wangda pangal khudingmak sing adu maikhu ga chamanaba manil ga chamanaba thengba phauba ngamdaba thengdinga da mangkhibana hanba dugumba
Karige changamani haibu oiba taragadi aikhoigi pangal mioibagi oiba pangal sangsana mektagi pangal aduga prithibhi amasung sarga malem asida lairiba pangal khuding maksing adu karige changamani haibu oiba taragadi kari sunataba kari hagani candle amaga numit amaga khenaba dugumani aikoi wakal ngaktan khalaga yengse numit tu da karigumba khone candle do lang boy ba taragadi numit adu imna ke yaudringa de power candle do loina mahi lang thukin adu mi sorgi mak ne pap to res adu mi sorgi mayok ne ai kone phatta wakal sing mi singi matang da ichil naw singi matang da khallaga hakchang gi apamba karam ba apamba khuding mak sing khone mamang san da yang na passion lust kari haigani nattaba lamchat chazat nattaba wakal phattaba wakal khuding maksing aduga kari haigani ai phanghoraga lore ai chahoraga lore adugumbagi phattaba wakal khuding maksing adum haina punsi hinglamne aduga haiba sing adugi mapalna pona kari hai pandu anigi pada ahum losalakpada mahausana asawbugi macha sing orame haiba indabagi punsi Satan taibang pal amasung hakchanggi minai oiduna pap amasung ayol aranda siraga adugi matung ina hinglama punsi chatpe aba chatlurabusu aduda adum hinglaga leiraba pap pusing thakpagumna thakpa adugumba aikhoigi punsi aduna leisemba asengba dharma chenba isor mangondai phangbada matik chabadu atei karimata nate magi thoujal nate magi nungsiba nate magi minungsi nate magi chandiba nate adubu kari asawba Norok Lomba naidana mangba Lomba naidana thoujal amasung minungsi yaudaba isor aduga loinana norok ta leiba adune pon phumjadars hairiba asida aikhoi tauba ngamdaba sing aikhoi asonba sing aikhoigi amotpa sing aikhoigi pangal sonba sing aikhoigi oiramba isorbu yekna ba haib indaba punji khudingmak sing adu loinama lorakanda adubu esordi chil now sing adubu haiba wahai asigi matunga lakadaba wahai khudingmak sing adu isor khatana mafam kanpham thoe maramdi Esorna tab mafam hek kan boy batagidi maramdi mioibana maramdi lanthumna maramdi paisa paibana maramdi izzatna maramdi future secure bana maramdi thabak achoba tawna maramdi sage chawna haiba khudingmak sing oiba taragadi lakadoba asawba adugi mamangda haiba khudingmak sing adu manilgum aduga mafam asida pona sinareba adubu esordi haibu wai ase aikhoigi thamoida haraunabagi nungainabagi aduga kari haigi penthongnabagi ngaktene adugi jaga do yaudringeda adubu esordi hain haibasigi mohta adubu aikhoigi tawbu ngamba singdi haram oiba taragadi aikhoigi gi aran kubam gi wakal khanbadi laradana norokida makta thorang toroga leibi abi misingakani aduna isor khaktangna adubu hai rohai adugi matungda adugi ahangba mafamadu mention bada matikcha maramdi isorgi asawdi kanbiba ngamgadawase mioibagi pangal nate izzat nate paisa nate chana pinjak nate lanthum nate sagai achauba nate aikhogi lamdam nate bari samban nate isor khaktana ngamgani only God can save from the wrath of God. Adubu Esordi. Karam Esor. Eikhoi pap musung ayol randana maram oiraga. Eikhoi haib indaba khudimmak sing aduna maram oiraga. Eikhoi ngonda Mahakki asawba adu haithabada. Mahakki asengba asawba khudingmak sing adu amatta watna aikhoi amamda haithabada matik chaba matik leiba tawpham thokpa isor bune sigi isor changdamnaraga yengse koi transformer lei transformer gi mai tholakpham aduda karigumba kanagumna pai boiba dar mi do kamai ta tarang pokhai adubu
wakal kanse kairjana taba isorgi khutsem dagi tholpa khutsem aduduna phawa aikhoida adug yamna sathiba asok apan amasung sibada piba ngam boiba taragade aseng bisorgi asabudi wakal khala games aduna ibrada kare hai aseng bisorgi makhutta taba kiningai adu eikhoi matamsing Khrista yaudring marang adu mafam asida polna haipu haidadi Adubu Esordi haina haibagi mathang the Mahakna tarak padu karino mahak mafam the tarak Adubu Esordi Mahakki mai hauna sauba aduna papi singbu loisan binabagi the mark the thourang tor hen haide adu yu haida har matam the Esorgi sulala Marandi mi oiba eikhoina ibungo Mahakki mayoga toriba pap asiga higher boy target ibungo man eikhoida eikhoigi pap adugi price adu chap chana piba matamda kap kadoba Esorgi sargadut ningai roi doba amasung wakhal sontha kadoba Esorgi thogol toba mi amasung prakriti gi khutchem amata leite marandi mi oiba khuding mak pap chele aduga pap ki man Esorgi mati malagi sotha aduga pap ki ataw mandi sibane eikhoi mioiba khuding mak sing asi eikhoi gi pap aduna maram oiraga Esorna norokta hunthabi matamda eikhoi gi damakta pi ta bi gido sargadut kanama leite ahoina dum Esorbu thakani mag mati mawani maram ne gona phonok bi park matamda lochak matamda kari gi damakta no mayam Esorbu thagat pagi maram kari gi damakta no sarga gi sargadut singam sung sargada leiriba jiba pam thawai pam khuding mak sin Esorbu thagat pagi maram achumba du tobagi maram karam makhal gi achumba achumba wayel papi singi masak tawbagi maram see I think pona karim humsa haris this changes everything asna puma mag loina mag honghale kar mana tawdino ai asana te mioi ekhoi asana tre ekhoi isan hel kanja basu ngamdre ekhoi pangal sol ekhoi sorry yengna ba mi singni ekhoi Khrista yaudring marang magi hype in the basing asida eikhoi gi darkar leibedu karino ibungo Mahakki chandiba adu homsa haise maramde Adubu Esordi minungsida enak yamna khunba oibana Mahakna eikhoi nungsibiba yamna chaoraba nungsiba adugi maramna karino minungsi dandi phangbada matik charaba matanda nungsiba utpiba thoujal nungsiba utpiba amasung chanbiba utpiba adu minungsi that's mercy adugi minungsi do kaino pol haise enak yamna khule adugi minungsi do ko Esor ari bolam na bangi matam da Esor se minungsi chawba Esor haina yam to ne khona bible mumsi di u pu phangi aikon laisol sei paba matam da su Mahakki minungsi adugi matang da laisol sei thar sei irba aiba singa da num haiba u phangi David na Esor Mahakki minungsi gi da makta iba khoi u phangi laisol sei number yang khai ma thoi yengba matam da karino David na prathna tawbadu Mahakna pap tor matung da yengse tagar sei yang khai ma thoi Haibasi David na Betseba ga phamda neraba matamda wa ta thokpa nathana ma gi phamda lakpada David na sakhi ba thagdasi wari ekhoi khangnar mun hen thajai karino man habse he Esor na ki lengdraba nungsiba adugi matungina aingonda chandi na ki yamna nungsi haiba adugi matungina aigi langjaba muthatpiu aigi irandagi aibu sengna chamthokpiu aigi paptagi aibu sengdokpiu maham masida David na Esor gi maphamda Mahakna tawriba pap adu kokpina bagi damak lakmadam David na he mapu ibungo he Jehovah aigi aphaba thabak sing yenga aibu kokpiu aigi taw aina taw khraba nangon aina tawjriba kachariba paisa mayam nangon aina tawjriba thogol nan yenga aibu kokpiu adi no maradi haiba khuding mak sing aduna Esor bu pelan bangamde Mahakki asengba adubu mapung phana Mahakki asengba adugi demand adubu piba
pibba amatangam de nangamasung ai apataba nangamasung ai dharma chenba nangamasung hai nangamasung ai haibin nangamasung ai dharma ki oiba thabak sing nangamasung ai kathokpa nangamasung ai khuding mak sing aduna Esorgi kokpi yu haiba sunya yaro man di har khuding masing krai de ki tholakuna asiba de pap chenba male aduna mafam sa haiba adu Esorni nungsi chawba Esorni minungsi chawba Esorni mangon haiba minungsi marang kaina le aduna nangamasung aina eikhoi punsi de ibungo Mahakki mayok ta langjaba matamda eikhoi mangon kokpina bagida mak nijam matamda prabhu Esor aina chahi asuk yam sangna Christian work bagi maramna asi pap sing ta li kokpi han eikhoi prarthana tobugi wakhal wa khan do phai no ibungo Mahakki mang da pelhan bangnam gado badu nangamasung ai thabak amata nate adugi ibungo Mahakna eikhoi utpiriba minungsi khudingmak singase nangamasung aigi maram or utpigado kari amata sunate adugo mangon ai thap minungsi Mahakki oiba nungsiba maram di haiba minungsi ase Esorna karigi maram gi damak utpano eikhoi na karam hain ubu phange anisu wailon pandu taret eikhoi na yengba matamda ibungo Mahakna Israel jati da utpi khiba nungsiba amasung minungsi khuding mak sing adu moise yamna sole moise yamna masing yame nate why karina magana maramdi Esorna minungsi utpiba pamba Esorna nungsiba pamba gi maramna he loved Israel because he loved Israel he saw mercy because he want to show mercy man minungsi utkadariba mi khudimok singda adugi makha polagnate makhoi gi manung de oba karigumba aphaba karigumba ningthijaba karigumba magi puningbu huhan ba pot ama yaubagi maramna Esorna si minungsi se utkadabu nate akona romi pandu mapan papa matamda kari hai I will show mercy to whom I will show mercy to whom I will Moses is ngaktuin Esorna hai wai Mahakna pamba mi da Mahakna hakim minungsi utkan aduguma minungsi karamba minungsi man amukana man minungsi utkadariba mi sing adug da depend to bunataba adugi makhapon bunataba aduna maram haibadi samsamna arai blonda da haiba oiba targadi eikhoigi aphabana eikhoigi nungda leiba ama hektana ibungo Mahakki thamoibu illa kanda pirakpa minungsi adugumba nate adubu ibungo Mahakki pangal Mahakki minglen Mahakki matik khudingmak sing adudagi thoklakpa Mahakki aphaba asingba apamba amasung aningba adudagi tholakpa minungsi aduga haiba minungsi asi nangamasung aina mioiba kana amatana papchinba kana amatana phangbada matik chaba adugumba minungsi nate adubu pinabiri adugi namatne minungsi ana haibas namde akhona phangba matik chaba Mahakki asawgone akhona phangba matik chaba du pibi deduna akhona phangba matik chada baduna Mahakna pinabiri and that is mercy aduga haiba Mahakki minungsi asi harpham do karaidana eikhoibu nungsibiba yamna chaoraba nungsiba adugi maramna aduga akhona ningsing mina se Ephesians ama akhona naina mina khiba matamda maruina thawai gi oiba borsing naina mina khiba matamda hairiba da khoi kara kara dagi uba phange Ephesians ama pada mari dagi na manga akhona Mahakki mangda asengba amusung ama palaitaba oina ba taibang pan semdinga da Mahakna eikhoibu Khristaga khandokpire nungsiba da Mahakna eikhoibu Jisu Khristaga mapana Mahakki yokchaba machasing oina ba hana langbiri afaba thaurangi Mahakki aningba matungina aduna minungsi hama anisubada nungsiba kayamyamba nungsiba yamna chawba nungsiba marang kaiba nungsiba losenba ngamdaba nungsiba aduga miyoiba kana amatan losenba ngamrarodaba nungsiba karamba makhalgi nungsiba eikhoina pokdringai matamda eikhoiba semdringai matamda adudi larda taibang panba semdringai mamangdagi Khristagi Mapalna Mahakki mi oikrabasingda leiraba nungsiba adugu nungsiba
Chamane, minungsibasung nungsiba, haib ani khudimak singasi, mioiba khoi afaba mioiba khoi haib inba mioiba khoi de yawba minungsi pham thokpa kari amatana ihau halak akan isono utpiba kari amatana te adubu haiba minungsi asibu thokaliba nungsiba ase taibangpal haudringa degi taibangpal semdringa degi taibangpal gi yumpham phawba laitingi matam adudagi mapa isorna masana pa Jesu Khrista Mahakki Mapalna Mahakki missing the utpira of the nungsiba. So now saying sense of deserving karim to the Aidi Esorna minungsibi with the matik char bamini, Aidi Esorna nungsibi with the matik char mini hide and with the kana amata late, Mammy Paul you hide the yangsi. Mahakki yamna nungsi haibana. Mahakna eikhoibu nungsiba yamna chaoraba nungsiba adugi marang eikhoibu. We. Karigum bahayba eikhoi asi Jew amasung Gentile Paul masamang yaw oiba tarage asigi nungsibiba sina Khrista lekraba khudingmak pun nungsibiba oiba tarage mi sing adugi thapak na kari matanate aduna Paul masang pada tara phawbada hangdorakpa matamda aikhoina uminagadubwa se kaino haiba oiba tarage aikhoina aikhoigi aran khubam asigi damakta Pap chen sing ase aran khubam phangna bugidamagta eikhoina aran khubam phangna bugidamagta contribute to bakari amati yaude apha polna pandu ani pada amadagina pada tara phawba si eikhoina dum yengminarakli adugu yengminarakpa matamda su eikoi pap chen ba khuding mak sing ase Khrista yaude ba missing Khristagi mamang da haibadi Khrista yaude hingli ba missing Pap chen ba khuding mak sing mahosagi oiba missing Jesu Khrista bu kan bi mapu amsung prabhu oina thajadriba missing asina aran khubam phangna bugidamagta makhoina contribute to makhoina piba apba thabak kari matlaite Here we are not being presented as a contributor of good works, but presented as the beneficiary of the good works from God in Christ. Apaba thabak piba missing nate adubu Khrista gi mapang Esordi apaba phangjarba missing amoina pol mamsida utle. That we will learn. Aduga haiba ningthijaba dum famsida pol ekhoi utlebas. Aduna haiba nungsiba asi Taibangpal haudringa nungsiba ni haiba nungsiba se ekhoi na phangba matik chadaba nungsiba ni aduga haiba nungsiba ase lomba naidaba loiba naidaba ahauba amasung aroiba leitaba nungsiba ni aduga haiba nungsiba se eikhoigi apha thabak machet amatana earn tauba phangjaba nungsiba nate titapandu ahum pada mariding tare pass Titus chapter 3 verse 4 to 7 Sticker hang Adubu eikhoigi kanbi mapu Esorgi chanbiba amasung nungsiba du missing na phongdokpira karam haina eikhoina tawkiba dharma chema thabaki marmna nataduna Mahakki chanbiba matungina nauna popu chamthokpiba amasung thawai asengbagi nauhanbibagi mapalna Mahakna eikhoibu kanbire thawai asengba du eikhoigi kanbiba mapu Jesu Khrista gi mapana eikhoigi ithakta marang kaina haithebire kargi mapana no khudimok sing se Mahakki chanbiba Mahakki nungsiba du mapana kargi mapala nate eikhoina tawkiba dharma chema thabaki marmna kari matanate This is the love unearned by us. Adugu manungsiba dun eikhoibu nungsiba. Aduga haiba nungsiba asi karamba maongi nungsiba no eikhoigi pap chenba eikhoigi pap asigi matungin hairuba oiba taragadi eikhoigi kari haigani eikhoigi phangham thokpa aduga hairuba oiba taragadi aduga yengnaba matamda aduki matik chawba nungsibani aduna John pandam ahum pada tara trokta kari hai maramdi Esorna taibang panuba asuma nungsibire haiba ibugo Mahakki amata ngarba machanupa adubu pinabire aduna machanupa adubu thajaba mipum khudimangna mangdaduna lomba naida bhengba phangani adugu nungsiba karamba nungsiba sarga tengthokpa nungsiba karamba nungsiba Mahakki sarga singhasan adu Mahakki mi singidamaka thadoktuna taibang pana mi amoina sayolaktuna lakpiba adugumba nungsiba
Kanam Korubante. Kana Amatana Tirubanate. I say, Ahoy, my boy, eikhoi, Esor Tiba missing Nate, eikhoi, Lesem Mapu Ibumobu, Taugan Zagana, Koti Tibuni, Kana Amatayaude. God came down. Esorna lae, Kanada Mahakki missing the Mahakki Yausing to Navigate Makta, Adugumba, nungsiba. I think Esor nungsibas. Aduna haibu kudi maksing asina polna pada marida adubu Esordi haina haibu waiduna kudi maksing hongle karidagi asa lemdabadagi asada asibadagi ahingbada amakpadagi asengbada kaya Mahakki minungsida enak khunba amasung matik leiba yamna chawa nungsibana nungsibiba Esorna kaidawi nangam sungai gidamakta nangam sungai karamba Khrista yaudring mamangda pap amasung ay aran siram nang ay gidamakta. Verse 5. Eikhoi ayol aran singda siringay matam maduda eikhoibu Khristaga loinana hinggathanbire thoujal gi Mapalna nakhhoibu kanbire. Jangan semua kamu sudah pol hasil lagi bawa hai se. Mahakna amukhana pada amadagina ahum pandupadagi pada amadagina ahum pawa amukhana haidaba oiba taragisu mafam asida Mahakna pada mangagi horok pada Mahakna haiba wahai asina eikhoi oir people amukhana Mahakna singkat karam hai eikhoi aranda karam hai sirami aduna mafam asida eikhoi uba phangse pada manga asida eikhoi uba phangse here we see the need of us to be born again. Eikhoi no na poka do ba du darkar le mafam asida eikhoi uba phange adu itil now sung mafam asida pap chen ba mi pap amasung ayol ran ngapigani ayol ran amasung pap ta siraga haib in the macha sing Esorgi asau ba phangbada matik charba macha sing oina leiraba khudingmak sing aduna pap adudagi amasung ayol ran adudagi saitan gi hakchang gi amasung tebang pan gi minai nai thang adugi ningkha tamna bagi damakta khwaidagi darkar le adu karina mafam asida utle wakal khalaga yengmina se karigumba mafam asida eikhoina khwaidagi nungsiba mi ama siraga tarag le haina khalase adu eikhoida pangal power eikhoi power ama khoi yawi haina khalase eikhoi gi pangal aduna hai eikhoina khwaidagi nungsiba mi siraga tarag le badu eikhoina han hana togu thok chikarina Mahana hinggathangani mamde aina khwaidagi eikhoina khwaidagi nungsiba mi aduna hojik darkar le siraga taraga leiba mi duna darkar leiriba se thabak nate paisa nate ikai khumdaba nate izzat nate magi degree nate ko aduga kari hagni secure job nate secure future nate mana ihan hana darkar leiba se hingba marandi haiba khuding mak sing ate magi aningba apamba paisa khuding mak sing adu loina ma puraga magi mamang khillaga thamme haina khalase ma hinga tab obi tari kaino kan da kana ga desmo ngona kaino kana ga dese kana ba amta leiro kana ba amata leiro adu itil now sing haiba pandu ani pada manga asida here shows the bankruptcy of the prosperity preachings mafam asida Jisu Khrista thajrabadi nungaigani Jisu Khrista thajrabadi ningkha loinamag aningba loinamag phangani paisa paigani anaba leiroi phattaba loinamag koani haina adumaina sandoiba aranba wapau sing adugi kari haigani oidaba namtha khudingmak sing adu Esorgi wahaisna yamna mayek sengna time pham asida hairiba adugumba wapau karamba wapau ibungo Mahakki angang pathabak tawbikhraba asigi Mapalna karisunataba ngaihaki oiba ngasi leiramba hayengni loikigadoba aduga loiba naiba mangba naiba potsing aduda adum sandoklaga leiba adu sing phangnabagi damakta taibang pan basida hinghanabagi damakta adum khara lagal leiba khuding mak sing adu karisu nata Mapaldi yamna phajaba adu manungdi sum jar ihang hanglaga yumbi ge pankakne habin homsta maramdi nangamasung aina Esorgi asau adu phangbada matik charaga leiribane asau bagi macha sing one khoi leiribane kari gana kani taibang pan be lanthum khudi mak ai loina mak oiraga ai norok chalabadi
Kari kana kani ai cancer anaba ai gi AIDS ke anaba COVID-19 loina mak pharaga ai norok chatlabadi ai gi thawai manglabadi mi du gi thawai manglabadi kari nu tongjaba singse tongjaba kari mata laite tongjaba machet amata laite aduni Jesus Christ na mathi pa tara taruk pada kun ga taruk mark pan nipan pada kun tara taruk aduga luk pan mapan pada kun manga habdu kari mi amana taibang pan ba pum ba se phangjara ga sira ba dei kari tong ma gi thawai mangja ba dei kari tongjaba le a rhetorical question is Jesus Christ na hangida paukhum do ye kari tongjaba le hain hai matam da adum paukhum do adum yar wo hangna kari no tongjaba kari mata leite tongjaba machet amata leite Man, it's announcing taibang pandai oiba poching asidi mang banai loi banai Mahakki ni ngasi leramba izzat hayeng mang ki bayai ngasi ki numita leramba bank account leramba paisa me hack tro kan loina mang lokho ki bayai mina ngasi toramba thabak tat bayai hayeng no ngalak matam da aduga ngasi ki numita leram ai gi chawgro ba yumsing hayeng kari gumba jwar hab lak man loina makin tha ki bayai taibang panba asigi poching taibang panba gi oibi hiram khuding ma loiba naiba mangba naiba ngakne til kang na chabe ba sumna chabe ba huram na hu ba pot ngakne aduga kaidawe Jesus Christ thajar badi anaba phanbin Jesus Christ thajar badi paisa pai ni Jesus Christ thajar badi nungai bana pitene aduga ma wapa sandoli ba singador taru bise kari amat nate Jesus Christ bu saitana kramane theng bining sing kramane theng Jesus Christ Punsi ki oibana pa, mi ki oiba pamba, adugi thamoi ki pamba. Karam hai na, ahan beri, nung adu, talo hul na bagi damang tay. Kari damang tay aram karam kong na bagi damang, haksang ki pamba. Masang ma ka dewe, kwadi wang mo jinga mo tu pukule, tayong pan lo na magyang hal le, nang nang mo krumo silo na mag ina mo pi. Kaya na dito, mitki pamba, panggal, power, kudi magkaya pamba. Iyon na. Kwadi wang bal, ningang sanga pukul temple da, adu kare, chong tho, nang Esorgi macawa rin nang kasutiyo. Kaya no, pride of life. Hai ba kudi magsinga sini, health, wealth, prosperity ki wapaw sa iba singa, wasak liba kudi mo. Adu ngaktan. Jesus Christ thajo paisa paini Jesus Christ thajo maning uhen biroi mako uhen mini Esorgi macha oraga nang kaidobagi wa dino Esorgi macha oraga nang kaidobagi covid na dino Esorgi macha oraga nang kaidobagi maning oraga hingase loina ma khudimak sing adune koyom ma yomsan bagi wa khakni mamang de Jesuga Esorgi wa haiga loina ma taisan bagi wa khakne adu manungi potu di chat mane minam bangakne khudimak sing adu ga harba khudimak sing adugi ahang ba harba khudimak sing adugi karisu kana da mafam mas de ule maram di asiba mi amana darka le bse punsi ni paisa nate asiba mi amana darka le bse ahing bane Mahakki is nate Aduga kanagumba khara amana de Christianity ase kari haigani life transformation tawna bagi damakta habit transformation gi oina khale chinas mafam asda pol na thamli bu wahai ase kari na haiba oiba targadi this is the need eikhoi gi khwai gi darkar leba eikhoi gi khwai gi changdraba yadaba lakkadaba Esorgi asau amasung eikhoi na pap amasung ayar na thawai gi si ba de hingna bagi damakta changdraba yadraba eikhoi na phangdraba yadraba pot adu mafam asda pol hai base Karino mahang taru bas ibungo mahang na aduga mafam se taru base kana Esorna siraba mi khuimok sing aduda paisa pi de ina khunba oihande kari amat pi taibang pandu ge ba sakti kari amat pi de kai dawe mahang na eikhoi gi ayal raja singai matamda eikhoibu Khristaga loinana hinggathanbire new life anauba punsi maram de ichil now sing mafam mas de Esorna tobiri base kaino asiba mi amana darkar le base pap chen ba amana darkar le base karino hai boy batargadi repair nate recreation a sinner needs not renovation he needs recreation kari ne koi sangab matam da luhongam dai da kaidawe sunu taisel ko yum jing repair yum thugai banate ko taisel le phajana bagi damak aduna te mafam je Esorna to
mana yum the pulap thu gairaga no na sagalaga man simgale ramdi aduni pap musung ana siraba pap chen mana darkar lebese aduga pap chen ba pap amusung ana siraba mi mana darkar lebedo kaino not being a nice person but new person kaya lamchat chalda kara hongba nisachar makara tokpa adu na Christian or annate adu nate anoba mi amane darkar lebese Marandi karigumba ano mi oidaba taragadi aduga manung thangba adu hongdaba oiba taragadi mapan gi koyom adu yamna lai kudi mosing phamasna ulibes phone karino our greatest need our greatest not wealth paisa nate hinggatpane semdok semjin nate adubu mapum oina nauna sagatpa adani just ningthiba mi am ohin banate adubu annoba mi am ohin banate adugi mafam adu phangnabagi damakta adugi pot adu oinabagi damakta ibungo Mahakna karamba ibungo minungsi chauba amasung nungsiba ibungo Mahakna eikhoi hinggathanbire we need life eikhoi hinggatpa darkar le eikhoi punsi darkar le aduga haiba adumak Esorna pinabi aduga haiba asimak eikhoi gi aran kubamne haiba asimak Jesu Khristaga apa wapau gi Mapalna Mahakpu papdai puning hogna thazaraba khudimokta pinabi khudol adune asine ibungo Mahakna wasak piba ibungo Mahakna Mahakki wahi Mahakki apa wapau na wasak piba du kaino paptagi kanbiba asibadagi hinghanba nungi thamoi thoga sadongi thamoi pansan biba lomba naideba punsi aduga lomna aidna Khristaga laimineba asiga kan ibungo Mahakna pina biba aduga adune papsin amana darkar leiba adudagi hena chawa darkar leiba kari amat leide aduga wakal khala yeng pol mafam se ireba khuisu eikhoi khangmine Ephesians leba mipum khudingmak sing se bhut ki pret ki lai gi tin gi yamna ki reg leba mi ngaktene adu pol maham se iba matam de na khoi na adu tar Esordi yamna chambi heba amas ngapi gani adu Esordi minungsida ina yamna khunba oibana Mahakna eikhoibu nungsibiba yamna charba nungsiba adu gi maramna na khoi bu tinmu lai muidagi kanbire adu na te man harise He is showing their greatest joy. Makoi khwaidagi harauba oipham thokpa pawdu mana haise hey tinmu laimu adudi laithokrase tinmu laimu dagi kallaga nang siradi kari kana gaduino aduni pona khaningis phatta bala dei kallaga siraga dum le poi taradi kaina dong natte na Khristaga nang hingambe Mahakki mang be pot tu tinmu laimu na wahala bada kayam kani wahan gani adu sira bade lomana den wabane norokta adu nei silna sing eikhoi darkar le khoi mosung hinghan be hinglaba maram na kaidore eikhoi bin nauna semga pire pol haiba gumna kana gum me na Khristaga leirabadi Mahakna du anoba khutsemne yengu ariba pot makai lanthokre pigani ari pon makai lam to khare yengu pon makai ino na rokle a new creation adu kaino marase is a new person anoba me adu mawar adsina maram orgni ichil now sing ayang na yamna tatna toina haijabadu karigumba nahak mafam asida leiraba nahak Jesu Christ bunagi kanbi mapu musum prabhu oina papdagi pungning hongna thazaraga nahak na sana Christian ne hain hai boiba taragadi nahak ki punsi hongpham thoi hongdaba sugya yaroi hongdaba sugya yaroi ahongba machid amat udab oiba taragadi yamna kiningai aduga karigumba ekhoigi marang se Jesu Christ ba kanbi mapu musung prabhu oina thazda ba marub sinya oiba tarag kanbi asi naha ki punsi ni housing pap amasung ayol aranda siri nagi khwaidagi darkar leiba adu nangi career nate paisa nate kari amada tebang pani ga pot kari amada naha ki khwaidagi darkar leiba du mafama se Esorgi waina haitun leire nangi thawai ni hingba adu ngasi ni den hana Jesu Christ ba nang kanbi mapu musung prabhu oina thazaduna lakpa oiba taragade naha bo hingal ligani asidagi hena naha darkar leiba kari amada leite aduga nagi khwaidagi achobu darkar leiba du Esorna mafam asida Khristaga tobir
eikhoi hingganbire ibungo Mahakna eikhoi matam amada Ezekiel pada kunthra tare tu uba adugumna eikhoi saru tampak la saru sing adugumbane punsi hingakan heba thajraba ngakane lutong amat yaundraba ngakane adubu ibungo Mahakna Mahakki wahai gi Mapalna Mahakki thawai thabak adugi Mapalna eikhoibu lutong pansanbire ahingmagi sor adu kamsanbire adu eikoi hingi eikhoibu hingganbire kanaga Khristaga khwaidagi chaw thabak khwaidagi chaw thabak Patadaru Aduga eikhoi hinggan ngakpigani patadaru chatring mang mana kai marak the parenthesis the pol na kare thoujal gi Mapalna na khoibu kanbe now ma pada mari dagi Esorgi nungsiba gi matang da ma ki minungsi gi matang aduga mana to birba angak pa choba thabak adugi matang hare aduga eikhoi nam paba matan da adum khang kaino pol na to risu just break kare hagani break of thought ne mas da Mahakna to risu हाइबदी पोल मसाना बाव का खमजबंग खुदिमक सिंगसे करिनो तोरिबु खुदिमक सिंगसे आइखोइ मतिक चाबगी मपालना सुनते आइखोइना फंगबदा मतिक चाबगी सुमरम नते आइखोइना अर्न तोरु पोट अम सुनते आइखोइना तालु पोट अम सुनते आइखोइना ओइबा ngamba आइखोइ पांगला लेबा पोट अम सु करि अम नते अदु ओइबा तागत इबुंगो Mahakna minungsi चावरिबा आइखोइ उपिरबा minungsi Mahakna nungsiबिरबा अदुगा आइखोइबु Khristaga लोन आइखोइना सिरिङै मतमदा Mahakki येकना बोरिङै मतमदा आइखोइना पांगल सोलिङै मतमदा eikhoi ayo aranda siringe matamda maning hinggathanbire se karino what is this kari karam ibungo Mahakki thabak no thoujal aduni ma mafam asida haibase pol mafam asida uli base kana pada nipan di ma phajana mo sandong no talakani adu ka casting ni ma khamba ngamde pol kai tawi bthak mayam se kaino aikhoi na phangba matik chabasu kari matna te adun efisa ki thada basing asida su adu ngasi nimita aikhoi uning ni base kaino ibungo Mahakki nungsiba ibungo Mahakki minungsi papa mo sing ayol rana sing aikhoi hingan biba khuding mak sing ase ibungo Mahakki thoujal gi Mapalna thoujal kaina dugi thoujal adu aikoina phangbada matik chadraba adu phanganbira thoujal unmerited favor aikoi hai bin bagi maram nate aikoi mong leba aphaba thabaki maram nate aikoi gi ningthijaba aikoi gi thabak khuding mak kari amatana nate adubu ibungo Mahakki nungsiba ibungo Mahakki pangbiba ibungo Mahakki minungsi leiba Mahakki chanbi haiba khuding mak sing adu utpibagi Mapal nang amasung aingonda matik chadraba nang amasung aingonda Mahakki achoba aran kong kdo se pinabire karigi Mapalna Mahakki thoujal gi Mapalna we are saved by grace Mahakki thoujal na kebu kanbire ibungo Mahakna kebu kanbiba se aikobi hinggathanbire matamda karino khoi utliba se aikobi hinggathanbire matamda aikogi pap sing chamtokre aikogi ayol ran sing kopikre aikogi amot pa sengdaba aduga aikogi phattaba apapata kana bokhal he has cleansed or he has purified our guilty conscience aikogi amot pa sengdaba aduga kari hagani amappa apapata kana wakhal asisu Mahakki igi Mapalna sengdokpire aduna mamas uliba se we are saved aikoi kanbi phangje thajaba ichil inausing aikoi norok phangbada matik chaba sing adu aikoi ne ibungo Mahakki asaw phangbada matik chaba sing adu aikoi ne adubu yengbi ibungo Mahakna tobiriba Mahakki anok pathabaga se nangam sing aina matik chaba gi amatanate adu Mahakki thoujal maram oiraga ibungo Mahakna kebu khanbibada aikoi matik chade adu thoujal adu aikhoibu khanbire aikoi kanbiba phangbada matik chaba adu Mahakki thoujal adu aikhoibu kanbire aikoi Mahakna kanbiba mising salup adu yawbada matik chaba nate adubu aikhoibu ibungo Mahakna Mahakki thoujal gi Mapalna Mahakki kanbiraba salup adu gi marakte yahanbire aikoi gi pangal aikoi gi arang khubam se yanjaraga paijaraga thajalaga ngamnaba pangal amatte yawde adubu Mahakki thoujal aikoi da kham ngamnaba pangal pinabire aikoi ibungo Mahakna kauba matamda taba sungam ngamroidaba mising aktane adubu Mahakki thoujal gi Mapalna aikhoibu kaubire aikhoibu tahanbire aikhoibu kanbire thoujal aikhoibu kanbire asin nang amasung aigi nakong ningthijadaba chadana hosing ibungo Mahakki thoujal nahaki nakong ningthijadabra Papa musung ayol rana sidana ibungo Mahakki asaw bagi pu oiraba ibungo Mahakki asaw bodu haithanabagi namakta thaurang tawraga thamlaba kon ama gumlaba nang amasung aibu adu kon adu yabu Mahakki asaw khudingmak sing adu chai lisingani gi mamangda ibungo Mahakna Mahakki masana ba sugur chada loina mak haitharaga
asawbagi phu adu minungsigi phu oihanbidana Mahakki thoujal than haijanbire koida asi nang ai aran khubamne asi nang ai haraubagi pau adune asi nang ai apa wa paune asi dagi henang ai na haraugodo bakarai leibage asi dagi nang ai bunga utthakado bakarai leibage ichil inau sing izzat sanman paisa khuding mak sing ibungo Mahakki thoujal ibungo Mahakki minungsigi mamang na thunam bangaktani asini ibungo Mahakna Khristagi Mapalna nang amasung engona tawbikraba thabagada ibungo Mahakki thoujalgi Mapalna singlup asidasu eikhoi yahonbir thoujal eikhoi bukanbir Yesu Khrista buthajri bisil nausing asige phaba pausun nangi punsida oningdabra Aigi prathna di haiba aphaba amasung nungaiba khudimak sing ase taranga nahang gi pap chenba amasung nahang Esorda phangba da matik chaba asauba adu nahang khangjaraga pau di puning hone Khrista lak aigi prathna nahang gi thoujal ase tangbiwa nahang Mahakki minungsi ase tangbi sil nausing thoujal eikhoi kanbire asidagi hen aphaba pau eikhoi gi nakong leifam thokte Asidagi hena anak papau eikhoi gi thamoi da leifam thokte thoujal khak thajaba eikhoi gi thamoi da khwaidagi nakpa oigidabani thoujal gi pau asikak eikhoi gi isai ne adagi ibungo Mahakki minungsi asikak eikhoi gi changjapam ne prana tausi Prabhu Mahakki nungsiba minungsi amasung thoujal angakpani Prabhu nangi asauba phangba da matik charaba nahakki asaubagi phu oiraba eikhoibu nahakki minungsigi oiba phu onthokpiduna nahakki thoujal pathana eikhoi da haithapiba asigidamakte Prabhu nahakpu karama mioibagi lona thagilasigi eikhoi gi thamoi di panangi thoujal asigi matangda urabasu tarabasu ipa isor eikhoi gi pap na maram oiraga eikhoi gi awaba sing aduna panahakku thagatsebagi mahutta nahakki thoujal asida nahakki naksinjabagi mahutta Prabhu eikhoi gi thamoi asina haiba nahakki angakpa thabak angakpa thoudau adu eikhoi eikhoi gi pukning lapthoi Prabhu eikhoi bu kokpiwa yakpu kokpiwa Adugi ba kaya da matik chawkhra Mahakki thabakno asaubugi macha sing oiramba eikhoi Mahakki minungsigi macha sing ohenbi Khristagi Mapa haiba ilamdaba eikhoibu Mahakki nacha oine khoi kobi pap amasung ayol aranda siramba eikhoibu Khristagi Mapalna dharma chenbu de khoi hinggathanbi Prabhu angakpani Mahakki thabak asepa angakpani Prabhu Mahakki thoujal phambai mang aduda lakna thajabusinga Mahakki aran khubamgi angakpa thabak asigidamakte paisor thagatsanabugidamakta nanai eikhoi nanai aihak ngaiba ngamdrei paisor nahak thuna lakpi eba taibang panbasi huai Prabhu nangonda pifam tawba thagatba eikhoi piba ngamde Nahakki asugi madik ningthijakraba thoujal asigi ningthijaba aduna eikhoi thamoi sumhatpa leipa mapung phaba ngamde ipa adaba nangina nahak laklaba matamdadi ipa eikhoi thajaba adu eikhoina ugani eikhoi asa adu eikhoina paigani ipa nahak thuna lakpi Unhang to biru angak pathabak asigi Mapalna Prabhu eikhoi gi thamoi dagi taibang panba asina eikhoi bu khulam to na nungti gi kauriba ase yengana ba pangal eikhoi da pinabi na poina khorangan bi paisor eikhoi dagi por kuimag lau khrabasu mun khrabasu mang khrabasu Mahakki nungsiba Khristagi Mapalna eikhoi gi oijer Mahakki minungsi eikhoi gi oijare Mahakki thoujal eikhoi gi oijare adu eikhoi Khristaga hinggathanbire
ꯑꯁꯤ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯌꯨ ꯁꯤꯕ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ